पार्षदेमफम ओइबमर ओइब पाउ खरा अपडेट तौजरे बीजेपी लेजिस्लेचर द ओंखनरिबा ताइसननबा साबित वाद्रा थोंगलरे पार्टी की मिफम द सरुक याननबा दिल्ली द लेरिबा एमएलए मरी ngasi थोंगलरगने सब मिनिस्टर नोंथोंबम बिरेंदा वरा उरबा एमएलए सिंग मखोय मखोयना पारंबा पॉलिटिकल पोस्टिंग थादोंनरखिबदगी ओइरग्लिबा सरांगनबा फिबम असि लोइसनबा याननबा पार्टी हाई कमान की अरुंबा याथंग पुदुना बीजेपी की लुजिंगबा साबित वाद्रा ngasi इम्फाल द थोंगलरे सब मिनिस्टर नोंथोंबम बिरेंबा यानिंगदबा फोंदोक्तना मखोय मखोयना पारंबा पॉलिटिकल पोस्टिंग द रिजाइन तौखरबा एमएलए मरी सु हायंग इम्फाल द थोंगलरगने अदुमक मसा की हक्सांग की फिबम फत्तबना मखातना लायंगबगी तंगाय फदबा लेबदगी वांगजिंग टेंथागी एमएलए पाउनम प्रोजेंडी हायंग इम्फाल द थोरकदोरिबा बीजेपी की एमएलए सिंगी मरकते यावरोइदौरी थाजबा याबा मफमदगी फंगबा पाउना हाय इमुंग मनुंगी ओइबा वाथोगासी संदाइनबा याननबा मखोय मखोयना पेंदबा लेरिबसिंग अदो हायरनबा दिल्ली द लेरिबा एमएलए मंगा कौथोरकी पार्टी की ओइबा मिफम असदा सरुक यानबा कौथोरकपना मरम ओइरगा एमएलए मरीदी हायंग इम्फाल द थोरकनदबा थौरांग लोइग्रे इम्फाल द थोरकदोरिबा बीजेपी की एमएलए मरी अदुदी हायरक असेंबली कॉन्स्टिट्यूएंसी की एमएलए थौक्सोम राधेश्याम लंगथावल असेंबली कॉन्स्टिट्यूएंसी की एमएलए करहमश्याम उरीपोक असेंबली कॉन्स्टिट्यूएंसी की एमएलए खोयराकफम राघुमरी अमसोंग साइकोड असेंबली कॉन्स्टिट्यूएंसी की एमएलए पाउल यल्लाल हाउकेमने पार्टी की एमएलए खराना मखोयना पारंबा चेयरमैन की फम थादोंनरकपा अमसोंग एमएलए खरा की मरकदगे पार्टी प्रेसिडेंट कौपा मिफम द सरुक यादव नंबरम ओइरगा बीजेपी मनुंग द नवाइनदबा मानबा फिबम ममा लाक्लिबासी संदाइननबा बीजेपी की नेशनल स्पोक्सपर्सन सु ओइरिबा कोऑर्डिनेटर नॉर्थ ईस्ट स्टेट्स अमसोंग इंचार्ज बीजेपी मणिपुर प्रदेश डॉक्टर साम्बित वाट्रा नबित हुमनी की खोंगचता इम्फाल द थोंगलखिबदे हायंग पार्टी की स्टेट प्रेसिडेंट सब मिनिस्टर सिंह अमसोंग एमएलए सिंह उनातुना वरी सानागदौरे पाउजेसिना फंगबा पाउना हाय डॉक्टर साबित वाद्रंगासी नोंथिल पुंग मरी मखारम ताबा मदमदा दिल्ली इम्फाल की बिर टिकेंद्रजीत इंटरनेशनल एयरपोर्ट थोंगलगे मांगने इम्फाल एयरपोर्ट थोंगलबगा इटाइपत सुथेक्ता लेबा थंबाल संगलेंद चतुना ngasi नमिदांग वरम बीजेपी मणिपुर प्रदेश के ऑफिस बिहार सिंह स्पोक्सपर्सन सिंह मोर्चा सिंह प्रेसिडेंट सिंह अमसोंग डिस्ट्रिक्ट प्रेसिडेंट सिंह पुनः मिफम पांगथोक्तुना लेरिबा फिबम मसिगी मतांगदा वाफम सिंह खनगे हायंग पुंग मपन ताबा मतमदगी अहुना लुसिंगबा असना सब मिनिस्टर एन बिरेन पार्टी की स्टेट प्रेसिडेंट ए शारदा देवी स्टेट जनरल सेक्रेटरी ऑर्गेनाइजेशन अभय कुमार गिरी मिनिस्टर सिंह एमएलए सिंह तोंगान तोंगाना पार्टी की स्टेट ऑफिस तक उनागनी हाय डॉक्टर साबित वाद्रा अप्रैल 19 दिल्ली की दमक इम्फाल थादोखिगनी पनबयाबदी बीजेपी की एमएलए थोक्सोम राधेश्यामना पारंबा सब मिनिस्टर की एडवाइजर की फम थादोखरबा मतुंगदा एमएलए करमश्यामसु महाना पारंबा मणिपुर टूरिज्म डिपार्टमेंट कॉर्पोरेशन की चेयरमैन की फम थादोखिबनी गवर्नर ने इंडो म्यांमार बॉर्डर फेंसिंग खारेबसिंग यंगसनग्रे बॉर्डर फेंसिंग खाबगी थबक मेगी अहनबा चलद लोइसलगनी ऑफिशियल मणिपुर की गवर्नर सुश्री अनु सुइया उइकेना ngasi मरे खोंगसत की निनी चनबु ओइना इंडो म्यांमार बॉर्डर की बॉर्डर पिलर नंबर 78 अमसुंग 79 की सरुकदा बॉर्डर फेंसिंग खारिबसिंग की फिबम यंगसनग्रे खोंगसत अदुगा मरी लेना बीआरटीएफ की माइकेदगी बॉर्डर फेंसिंग की थबगासी सही असिगे मेगी अहनबा चलद मफुंग फाना लोइसलगनी अना गवर्नर दा बाउदमग्रे गवर्नर ngasi साभंग फ्राइड लेबा मंगा सोबा एआर की फॉरवर्ड पोस्ट थोंगलखिबा अदुदा बीआरटीएफ की माइकेदगी हौजिक इंडो म्यांमार बॉर्डर फेंसिंग खाबगी थबक चथरिबसिंग अदुगी प्रोग्रेसिंग मयेक सेंगना पाउदमखि लोइना मेगी आउब चैउलदा बॉर्डर फेंसिंग खाबगी थबगसी मफुंग फाना लोइसलगनी हाबगी वाफम थामगे बीआरटीएफ ना बॉर्डर फेंसिंग खाबगी थबक अथुबदा लोइसनना होनरिबा क्या अदुगी मतंगदा थागरपा फोंदोक्लदना बीआरटीएफ की वर्कर अमसोंग इंजीनियर सिंगसु इंटरेक्शन पांगथोखरे गवर्नर असम राइफल्स की पोस्ट अदु थुंगलबा मतमदा मणिपुर सरकार की टीएएन हिल्स की मिनिस्टर लेटमाउ हाउकिप 26 सेक्टर एआर की कमांडर ब्रिगेडियर बेटफाल मंगासुबा एआर की सीओ कर्नल राजा इजराइल अमसुंग जवान सिंह तारामनोखे लोइना गवर्नर एआर की पोस्ट अदु थुंगलबगा ऑफिसर अमसुंग वन सिंग इंटरेक्शन पांगथोखे लोइना स्टेट असिगी सिटीजन सिंह की सेफ्टी अमसुंग सिक्योरिटी मेंटेन तौनना होनरिबा क्या अदुगी मतंगदा थागतपा फोंदोखे असम राइफल्स की पोस्ट अदुदा लेरिबा वुमेन जवान सिंगसु गवर्नर इंटरेक्शन पांगथोकपगा लोइना मखोइना थेंगनरिबा खुदोंचादबसिंग की मतंगदा वरी सानाखि अमसुंग खुदोंचादबसिंग अदु अथुबा मतमदा कोखनना होनगनी आबगी थाजबा पीगे
Jawan sing na pung kun gamari chum na citizen sing bo asoyangam thok tana bo honari ba kya adugi matangda thagar ba fongdok laduna lamkhai wangmadagi anti social element drug smuggler amasung lalok sing na santi thugaina na bo honara ba so security force in angam ba thak do hona duna makoi ki thorang sing mai pak na bo honari ba kya adugi tamakta so thagar ba fongdoki security force na bikup na hom sing na thabak tawbadagi border paring the drug trafficking amasung illegal smuggling na sing bagi thawung kya jum thangnari ba bak sing dagi chathaduna Laki batu haujikti hantare ana su governor na fongdoke. Governor na Air Force asi thongladringe ki mag oina na more. Helipad da khongsit pangthoki mafam madu da so. Assam Rifles ki officers in lamkhai paring da ain kaina sangsilag na bahonari ba sing. Drug trafficking amasung illegal smuggling na sing ba tingna na bahonari ba kaya ato ki matang da briefing tawduna khangan ki haire. Thoibi misi ki mayugta JS na pungni fuganipan ki strag lauk thokre. Thasi ki kunda hianglam waikhom laikai daki hoinai ling mangte allies thoivi zai kunthra gom doi mapuroi ba malem ngan ba kaubi ama remsta laikhida ba thaudo ka mari leinada jesina me ani ga yupung mari dagi mani popomba pungni fugani fan ki zai strike tawragani ana lak thokre jesina sinduna ngasi hianglam wabagai kaithel masada pangthoki ba paugi mifam amada jesi ki kokan banner ke ajina haikibada hongnai lingi misi asi doctor na thausa ta badagi thoki bani Misi asi ki matang ngarang April kun gamang hada rims ki Medical Superintendent ki maike dagi wari sana si ana khangal lakpa dagi je asi ki mihut kangbu ama satuna wari sana ge Madura misi asi doktor ki negligence laiki Harabasu Medical Superintendent ki maike dagi je asi ki demana si namsilaga thamba amadi makoi ki ferep hongdavata natna misi asi ki matang da departmental inquiry tawge hapna sengba wafung kya phongtok tuna kari amata thausa dan leiduna makadana wari sana roi misi asi ki matang da Jenari doktor singi matak tematik sabe excel lauga dabani haina yauba tongan ba demand kya sargar memorandum piduna taksin khrabani ado bangasi fawwa thabak do onthok tri JSC ki mekai dagi demand fangri fawwa asi baksang lauroi loina na JSC na mamang da fangdo khibagi matungi namme ani ke yupung mari dagi manipur pumba pungni fugani pan ki jay strike tauragani jay strike asida ana layeng anayek dharma karma essential servicing amadi press media gamari leina ba chingte kom thokani Loinana hongnai lingi misi asi matungda amuk khana thoktana ba je asina kauriba jai strike asida lamdam asida leiriba civil society organization mairo lupsing amasung maira paibising mafung phaba cooperation pibiu hana phongdokhe panbaja abade misi asida chenari ba doctor singi matakda matik jaba action lawgadabani hana tha asige kunga mathoi dagi hauna hianglam wabagai gi yamlabam yamna sedin portes ki khongjang chathaduna lakhibane manipur da su online gi khudang da stam leiba yare Lebaga sige ate staging da sathabagum da Manipur da su ngasi stamping haudoki baga loinana miyam na hingnong thil naidana apamba makal gi stamp paper sing online gi khudang da leibagi khudong sa piga da stamping haudokre masina miyam da stamp paper leiba da hiana khudong san batana tana lengak ta su revenue khungat pada chauna kan halagani ana land research department ki secretary namoizam kedavertana phongdokre All Secretary to Liba Mahaki Office the Pangdokpa stamping launch Taubagi Torang Mari Lenana Kedabartan High. Stamping Haudokpa Stadasi Lebagasida Manipuna Kungamari Subani Manipuda Hana Stamp Bever Labor Matamda Fangi Pangde Abo Wafam Lairambadu Asidagi Koglagane Hana Lupatara Bibi Stamp Labor Fangde Adunapa Yankai Samagi Lainaramba Loinan Stamp Paper Asi Mapandagi Pusilapo Oibana Masih commission gi red asisu lupa samagi stamp laibada lupa hongi bantak lauraga lairambane ana revenue department karumbadagi land resource department ana khangnaba department asna stakeholding corporation of india limited kawa government of india gi company amaga khosamnaraga manipur i stamping asi haudokibane ngasidagi stamp paper asi online gi khudang da miyam na lawba yaragani miyam mani internet gi khudang da stamp paper singasi afamba senpam da lawba yaragani loinana Online ki khudang da apamba makal ki stamping lawba yaragani haike segi stamp sing dadi sasinava yamna leibana madu yon badaleng hakta revenue karaktana bagi maram ohelli miyoi haran asabe stamp paper yolaga sel tan bana lengata resource laktana bamaram oire segi stamp paper on leiba matam dadi madu yon bagi senpham khongolaga lengakta pikhalak pada lengakta revenue matam chana phangde asigum mayam asi leibana stamping asi lakpani stamp masida semjin sajinba yadana ba unique identification number yauba QR code am hable soglaba PDF ki cadre sing imphal gi hostan da layeng na ba puthok pusin tawramba Myanmari amajel yaukhre
Manipur ga yumthang na laiminari ba Myanmar da military junta gi lengak lakraba matung akan belang chong na badagi Myanmar da based over People Democratic Front VDF ke cadre sing Imphal gi hostel tamna aina jada bamong da layeng na bagi pothok pusin tawramba Myanmar masa ama CJM Imphal West na judicial custody man pi badagi jail wena sajiwa da leriba foreigner detention center da ekosasi thamjan gre sajiwa gi foreigner detention center da ngasi thamjan kraba miwe dudi Myanmar gi tamukiyai namfalong gi swangnat ki village dagi jawhen allies mama aukip sahi kuntragani toy apokpa jawmai ne thaudo ga Imphal East gi CDO gi team aman akak na pau oma phangbadagi Rims Road lambi da leiriba lala bungpung makhongda tha asigi taraga mapan gi Nubidang bung taraga mathoi minute kun gamanga adoi da lambi da lakpa miwesing precinct checking chathagi checking adu da singnan he upamong da natana masagi aseng pasaktak se fawwa yawam daba mama aukip team adu na detain tawduna sport adu dagi phagat ki fara vekus adu CDO team Imphal Police Station da makadaba court ki proceeding ki damak khosinagi Police na sa tharakpan investigation adu da equis asib makata ba wangpong jing chathagi wangpong adu kamari leina na equis asina Police na thamlaki bo wafam di maki aseng pasaktak se yawdan Imphal da lerakba si tha ahumari rom sure masigi maram di auki balising ani kun ga mathoi gi February tha da Myanmar gi military junta na Myanmar da democracy anjilakna ba chatharakpa party sing bu tathi da waina tawbi khi masigi makha tarakpa waina Myanmar gi tamurom thangba maikai I tongan ba Balesing da military junta gi kangpuna democracy anjilakna na bakhona riba protester singbo habi bada natana yumjaung na mangan takhan badagi mafam adu da leramba mioi kya thawai hingna na bagi damak more da refugee amoina lerakhe makha tarakpada Myanmar gi military kangpuna PDF ta landa badagi soklaba PDF ki active member more da leiba thangsai sei nifuga manga suraba mioi amana mhako manipuri lol khara ngangba ngami haiduna mangonda lopa lagama piduna lal da soklaba PDF kedar adubo Imphal tamna laying na puraki PDF ke kedar ani adu Imphal hostel da laikan daraba matung tha asigi taraga tariada masa fagalak tun hostel asdagi disaster ukre madugi makha tabada more da liriba thangsai gi pawdak matungin lal adu da soklak laba PDF ke kedar ani hena amuk Imphal hostel laying sathanar ba khangalakhe lan da soklaba PDF ke kedar sing adu bo hostel asda laying sathanar ba gidamak lambi da purak pangai dun lairibani haike Police na request asiba duty master Imphal West da puthok laba matung ngasi baba police custody remand thamlaki makhadarpo na police na equus asiba judicial custody remand prayer gi damang ngasi CJM Imphal West da puthorake police na nirakpa remand adu taraba matung CJM Imphal West na equus asibo mathang thagi tara fawba judicial custody remand pire ana lakthoke remand adu kamari leina foreigner eki makha da sajiwa da leiba foreigner detention center da bandi oina thamkhre haire post office ki mathakta wakalakle post office ki 5-year national saving certificate ki makha da deposit tawkiba senpham pithok vidre abigi wakat lagle and consumers club Manipur na phangtokre consumers club Manipur ki president T Fulsan Sarman hai state sida tongan ba lanai financial institute sing dem yambo salyam ama thamalaga sendoi amuk pigani sendoi dok pini ada pini asilaga pibangam dabadagi mioi kya awaba tahan bigre asingamba thawase post office su thoklaba habigi singna balaire Post office ki 5-year national saving certificate kauba certificate kauba lupa lising mga thamdaga sahi mga fabaga lupa lising taret samanga marfuga mathoi phangkadaba policy amalai post office ki policy asi India lengang na miyam gi yengduna sembane masida khudong chaba sing asi phangnaba gi damak singjamai wangma kheti lekai da leiba mihoi amana mhaki masa ani gi damak 5-year national saving certificate asi gi makha da lupa lising manga aukiba lising ani taraga manga gi Agas taraga ni thoi da thamki senphamasi lisingani kungi agas taraga ni thoi da sahi manga mafung phakre ado miwe sina satuna masagi phangkata ba senpham sing adu pibibana ba hajaru da post office singjamai bans ki system da chalamdre sanglamdre maramasina makoi gi phangwam dokpa senpham sing housing sahi hom phasilak laba phawwa pibi de hana miwe asna consumers club tawa kalak bani hari basing asi consumers club na kumna yangsilaba matung da logi oiba miyang changlagani consumer asina nangliba khudong chada basing asigumna Atay ato pasing na 5-year national saving certificate asira sel thamkraga matam sana fitok tabag yawrabadi consumers club Manipur ki mobile number 67299 33367 da pau bibirago hanasu zerol aduna makhatare SD demand ki matang da koki NP na su condemn tawragle midai maitai ba cellular tribe list salhan na bagi damag High Court of Manipur da Manipur lengatha recommendation thana ba direction pikibado koki NP ki Manipur na
akan bamongda condemn tawi ana koki NP Manipur gi Information and Publicity Secretary Zhang Haolun ahokimna thadorokpa serul amana phongdorakle serul asnahai Manipur gi apunba missing gi chada humpurom amade Manipur Legislative Assembly gi member humpu gi manung danifu leiriba khwadi gi chawba kanglopam mawariba midai maidai asi Manipur da leiriba atai community sing gi yengno arubada yamna advance oiba community amane masina maram oraga mamang thakda laikhiba leka kyana midai singbo SD wana sakhang lamdabani masida sunatana SD singi job opportunity kaya manglakani habag akiba leibana advanced community amu oriba midai bendan constitution ke schedule draft list yawnana bahonariba asigem bebukta Manipur gi SD sina lerakibani handak ko na Manipur lengata midai bo SD list salhanana ba recommendation tawkiba se Manipur da leiriba sotaraba tribal community sing asege interest bo thawena lawi dabani hanako ki NP na lawi hana serola duna phongdorakle Atopa editorial gi kalam amadana midai ne SD list sanana bahona bada tribal look kharana khoidau setba nongma gi kankul mulsilak bagi phibam da leiraba midai furpasi constitution ki oibangaglaw ama piduna kannana bagi dama Cellular Drive ki list sanana ba Cellular Drive demand committee na sangthiliba khongjang asige iroinana hanakda midai maidai tribe union ki secretary yauna patnasa taraga mathoina High Court of Manipur da phal tawrakiba petition amaga mari leinana Kora simakna mitai asi Indian Constitution ki makada Cellular Drive ki list sanana ba Ministry of Tribal Affairs recommendation thagadabani ana directive pikiba asida UNC jauna singi tribal proof kyana khoidau thitpa maukhai sauribasi kamne loiba thawngni hairodabagi maram leite India se democracy satba lebak amani lebak asida leiriba miyamna makhoi ki aningba apamba sing phongdokpa masung demand tawbagi hagadu chapchana lei midai ne est list sanbana tragana sandaba haibasi mari leinariba tribal affairs ministry na alepkadabane ngasi boba tribal miyamna makoina phongpham tokwa hagni hana tanba demand singda midai furumna yerkiba leite midai ne est list sanana bahona ribasi purubasi mutkidana bagi constitution ki oiba safeguard ama phangnana bahona bane midai ne est list salaba matungda reservation ki oiba wafam laklabasu tribal miyamna hausik phangliba reservation seat adu dagi lawgadaba nate masida tribal singna kariki nongnangpham thokbage ngallingai mitai ningthau palingai matamda Manipur pumbagi lengak sasana si mitai ningthau gi makhada lerakhiba ngakdani loilam sandoko British na Manipur khudum sankraba matungda makhoi gi lengak sasanda hena nungai na divide and rule ki policy na singa masung tamani asi khaidok lamkhibani masigi matung lising amaga sam pandifu ga mapan gi September kun ga mathoi gi mamang Manipur na India da march tawdringai da midai asi travel status ta lairam khibani haibasi midai furum na est list chanhana ba honabada makhoi do thitba bakai sauriba travel body sing na khangpham toge Manipur na India da march tawkhraba matung da mian lining da ngaujaba aduga masagi horukpham khangjada ba kharana Mahabharat ki warida yauba babu bahon gi sada nagdani haibuna na bahona bada lana lamjeng khibada ki mitai asi general category da chankibani madu miyoi khara khaki interest ane haujik so mitai ni est list challaba matung da makhoi kharana general category da leijagi habada kaiba leite travel singi marak dagisu general da olagi haibada kanana su athing bathamde masida democracy sat balebak amata leijaba hagaduni aduna tribal loop kharana mitaina est list chanana bahona bada asaw phongdok pa amasung khorau thakna bahona bagi mahuta mitai amasung tribal ngalingai matamda kari karamba marida leinarambagi habagi itihas khangna bahona ba hena chungane lamdamasagi law frup oriba mitai sina nongmagi kangkhul musalakliba asi kanna ba masagi constitutional safeguard phangna bahona riba asida tribal proof ki loop kharana ayat upon pina na bahona ba haibasi yamna communal oiba thawng ne adugumba makhoi gi wakalon sing atu Manipuri amu oibagi yelawmi oiriba furup sing nungsi chanana thak manana hingmene sei haibagi wakalol adugi taigona bada makhoi katana jaifaraga loire khanjaba yamna apikpa wakalol adu mapal thorakpani hajuk pawada Bharat Sarkarna sakhanglaba schedule tribe ki lista chalaba furup sing asi natana atopa furup sing schedule tribe ki lista chanba yade haiba niyam laite madu makhoi gi hingliba mahing amusung leiriba phibam gi matungin laksaga daba mani aduna tribal furup sing namidai na schedule tribe ki lista chanana bahona bada ayadapan phibam thokte Makataragwa atopa paugda Chhattisgarh keji yankai lumba boma masjid naduna attack chatharakiba ki thaudokda DRG police chauna mioi taraga mathoi sire ngasi Chhattisgarh keji yankai lumba sakti leiraba improvised explosive device IED sinaduna attack chatharakiba ki thaudokda DRG ki police person taramadi driver ma punna mioi taraga mathoi sigre an official report amagi badungina phangdokle
District Reserve Guard DRG gi policeman na rented mini van amada satkiba matamda bom attack adu satharakibani. Maoist na bom attack adu satharakibba matamda police person sin tongliba gari adu fit kun wangna paikhatki hari. Police person sin tongliba gari adu su passenger chain ba gari dagi waraga sinabani hari. Bom pokhai bam mafam adu dagi meter sama yangkai rum lapa mafam da ben adu gi ate akai sing adu taki. Dandawar district da thokiba bom attack ki thawdok adu da fit taraluba amadi fit kun pakpa bom kom ama tawke. Pokhai ki bom adu na lambi adu da chawna kom ama tawki bana maram oiduna chatok sasin tawba ihan kide. Maoist na police person sing adu ambush sathakiba ki thawdok adu da explosive ki quantity asi saruk taragi sanghen gani ana mamangda territorial army ki chief waramba major general Aswini Sriwas na pangdoke. Anti Maoist operation sathraba matungda DRG ki team adu alakhiba matamda attack adu satharakibani. Special security force na attacker sing adu khongol liba ki thabak sathari. Maoist ki laloba sing adu na bomb attack adu sathraba matungda jungle manungda chansilaga lordkhre. Security force na jamna to ne operation chathabana maram oraga Maoist ki kangbu adu andokhrabani adubo bom attack satharakliba adu makhoi gi tawpa ngambagi sakti lairi haibadu uthoknana bagi damakta satharakpa oigani haire. Handaki matam khara asda security force na Maoist ki bayukda satharakib operation mai pakpa ngamkhrabani. Government na paikhalakpa rehabilitation ki policy ki matung tarakpada sahi khudingi oina Maoist ki cadre summary room ihanbadi surrender tawduna lagli ana Bastar Range ki inspector general of police Sundar Raj na phongdorakle. Mana hai ki bada Maoist ki leader ayambadi Chhattisgarh ki wangmata leiriba Telangana Andhra Pradesh amadi Maharashtra dagini Prime Minister Narendra Modi na phongdoki ba wafam da police ki sacrifice asi ekoina matam chupada ningsing duna leigadabani. Dantewada da Maoist na bom attack sathakibagi thawdok adu akan bamoda condemn tawi ana Prime Minister Narendra Modi ki maikeda ki phongdokre mana leikitraba imung manung ki miyoi singi awabada su saruk yari. Home Minister Amit Shah na su Chhattisgarh ki Chief Minister Bhupesh Baghel ga wari sana dun leikitraba policemen singi mafamda awaba phongdokpagi paujel pikhe. Dantewada da leiriba Chhattisgarh police da attack sathakibagi thawong adu pangtabagi thawong amani ana su phongdokhe. Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padhagasari. Channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawbasu kawi kanuk namakpo amaghanna thagasari.